Mayambu happy Sabbath. Ahanbada akoibu sembiriba ishorbu thagatsaba pongdoksari. Anisubada online through the Bible message khara tambinanaba matam pijabagi sembiriba committee busu ishorgi mingda thagatpa pongdoksabani. Ngasi aina ngangjagadoriba topic asina how to live in time like this. Sigumba tamthiraba matam asida khoi Christian singna kramaina hing sige haiba gi topic ta aina tentakna aina ngangjage ngasi tebang panda ekhoina hinglibasi matam khajiktang gi damakta ekhoi gi punsi si hingjabani ekhoi gi maruiba pandamdi ekhoina sirabasu sagaleba adu satnanaba asi ekhoi Christian singi pandamni aduna tamthiraba matam asida ekhoi hingliba matam asida ekhoi na leiriba tebang panasi turengi lengoi gi mathakta kinthagadaba aduguma mafamda ekhoi leibani ekhoina ningjariba ishor Prabhu Shri Krishna gi mapana ekhoi lomba naidaba punsi adu ekhoi phangnaba ngasi ekhoi mayam Christian oibani. Luke chapter 18 verse 18 da ina khunba naha amana Prabhu Shri Krishna ngonda sangjare hairaka sumaina hai aphabo za ai karam tawraga lomba naidaba punsi phangadage Prabhu Shri Krishna na Christian ama oina chakadaba achumba ishorgi thangakpa adu asini haina takpiba matamda nupa ina khunba nupa adu Tamoy wana isu ngandigi thapna sathoki mahak ishorgi yathang makai adu khangi adubu yathang aduda lairiba nungsiba achumba adudi nupa aduna khanglamde masi tebang panda yathang indaba nungsiba yama walakraba matam aduda akoi ngasi hingduna lairi masi tebang panda Tamoy kaidana laiba mi kayamarum ngasi hingduna lairi ngasi ekhoi tha torok tare asi COVID-19 asina moy beda kayamuk thina ekhoi gi punsi sokpage hairaga angang sing le tamba phangdre aduga su nomba adu economically ekhoi yamna downfall asi oirabani masigi matam asida ekhoi gi imung munong gi problems ekhoi gi thamoi gi nungai daba depression tension anxiety mayam asi tebang pan thokon leiri family gi problems anawa gi problems paisa laite gi problems kairoi lekai nungai na daba gi problem machin manau nungai daba na daba gi problem drama gi damak nungai na daba problem aduga mama gi personal problem asing ngasi thokto na lagi ngasi tebang pana sila maru oina depression anxiety tension asila iba maram na miyoy khara na hingbagi punsi si kanaba ay bi punsi oidre si hiba mayam su kungai amani ngasi ekhoi na wari amatasi lungben hay na koba upam sa amalay sahi tarato suraba ang mahak na high school da yamna phajana oja singa relationship lerami imungi relationship yam lerami sport su yamna aphaba nupa masa oirami adu mahaki marup mapang phataba tinaru ba maramna yu thagatpa drug sarakpa aduga phataba thabak torokpa nupa masa adu oirakhi mahakna gang khutpu semaga paisa leiraktaba matamda drug zaningai leiraktaba matamda Makoina khatna sainaba Quran ba asi tauki makoina marak ta khataba matamda mahak sining chitta mahak si punsi ji hingun laiki Quran ba maramna police na mabu zen da lehanki mahaki punsi da awa kamrum mahak thenaki mahagi punsi da nungai da ba awa ba na than laba punsi atama oina hingba na phangki akoi na ngasi tebang panda hinglibasi asigumba upamasa asigum nang asi
awabana thalaba tebang pana sida khoi ngak te gi punsi khoi hingna leri adu ba khoi le bak phaba mana ai gi ipa khongsang man hairami khoi tebang pan gi harau ba nungai ba lan thum laidra basu khoi christian ama oi ba phang basi purbu Jesu Christa bu ai kan bi ba mapuni haina phang da basi kaya mo le bak phabra ko haina hairami khoi khoi ngasi christian sina christian oina aram ko bam phangna bagi damakta purbu Jesu Christa bu phang da basi kaya mo le bak phabra hai basi ai na khoi da haini nungsiba isini nausa Matthew chapter 11 verse 28 to 29 da hai Yesuna khoi bu komi come unto me you labor and are heavy laden polum pu basin awa ana la ta don lai basin ai want ta sangjaro no khoi bu ai na potha han bi gani hoi nungsi kraba isini nausa Prabhu Yesu Christa da khoi na sangjaro matam na Prabhu Yesu Christa na khoi gi damakta khoi gi awa ana makhai adu mahal kan bi gani nungsiba isini nausa khoi gi punsi ke daw ngai loi ka da bano hai se pa hai pang ni si gi punsi asi aduna aina point number 1 da hainingi allow God's love to come into your heart ishor gi nungsiba do khoi gi thamoi mu da laisi aduga mahak gi nungsiba do khoi atai de so khoi reflection tawba ngamna bo oisi aduna mi mayamna khoi gi thabak aphaba aduna khoi da Yesu Christa lai hai basi miyam da khoi otsi number 2 da be born again khoi nau na mok poksi kana gumba mi amana puning hongdrabadi ishor gi ding thole ba adu sang ngam loi khoi gi phataba lamchat achu adu degi khoi na puning hongle hairaga khoi isu monda khoi sang jasi aduna John chapter 3 verse 3 to 8 ta Nicodemus da Jesu Christa na hai baduni achumba nau na pokraba mahak adudi nungsit aduna silak pamatam da uleng magumna nungsit adu masa udra basu khoi na aphaba thaba adu tarok pamatam da nupa natra nupi asi achumba mahak si aphaba puning hongma mi adu oye hai si khoi na khangmang mi number 3 da have oil in your vessel na khoi gi thomai manung adu mahi thomai thaw adu le adu masigi arthadi khoi gi thamoi na thawai asengba matam khuding da khoi lehansi khoi na thawai asengba khoi ngonda lairabadi khoi ngonda aphaba Christian adu oiba ngamni adu kram haina khoi thawai asengba do khoi de lehan ga dage haraka khoi bible kanna pasi khoi matam leba khibik te isor da khoi prashna kanna tausi khoi matam khajik ta leba matam sida khoi aphaba khoi thabak tawna ba tausi khoi na Pentecost numita mayam nungsina na sana na amakhak ta laiba matam atuna isubu khurumlaga puning thawai haksang yauna amakhak ta nungsiba lipun adu laiba matam ta isona angakpa thawai asem tharakuna mi lising anoba punsi phangki number 4 da put on the wedding dress khoi lohong magi para adu tam maphangi lohongba numita lohongba ki dress helak ba mi adu amamba kasinda thonganda isona nupa adu nam hak phundok thanki aduna khoi Christian ama already khoi ishor gi wahai aduna khoi phije on setle harega khoi gi aphaba lamcha sajat aduna khoi aphaba Christian orega khoi sagak chatna ba khoi thorang tausi be a hot Christian number 5 khoi Christian orabadi yamna thongna phaba khoi Christian oisi khoi Christian marakta Christian di oire harga having a form of godliness but denying its power haibona aphaba di sasinna ba Christian di oire harga madui quality di khoi ta laida ai Christian ni ai adu adani haina khoi na aphaba monga Christian gi monga mapan thongda Christian di oire manungda khoi aphaba quality adu khoi lai ngamde adugumba Christian sing adu bedong ai su khoi saga leba changno namoy aduna ngasi point number 6 that invite now Jesus into your heart Yesu Christa bu nangi thamoy nungda laina ba nahak Yesu Christa bu invite taw
aduna Isu Krista ekoi gi puknung da ekoi gi wakhan da ekoi haksang da lainana ba ekoi ngasi Isu Krista ba koi invite tausi ekoi Matthew 19 verse 17 20 da naha ina khunba naha aduna Isu Krista bu ai kramai tawraka lomba nai da ba punsi phangadage haina hangbu nupa adu mana khanbadi mahaki outward appearance asina pap tagi kal pap tagi mahaksi kanthoe pap laidre haina ma si wakhan khali adubu Isu Krista gi ishogi nungsiba du magi thamoi nongdadi laite mioiba khoisi selfish tawi amasung greedy tawi yam karami mioiba gi naturally mioiba khoi mahausana phatabu wakhan ase khoi dalai John chapter 1 John chapter 4 verse 7 to 8 he who does not love does not know God ishor nungsidaba adudi ishor khangnabaduni maramdi ishodi nungsibani hai Roman 13 verse 10 love does not harm his neighbors nungsibana kairoli kaibu phataba tawde love is the fulfilling of the law koina Bible da pa ba phangi nungsibasina ishorgi athang adu mapung phahali aduna 1 Corinthians 13 4 to 8 su without love I am nothing nungsiba laitaba adudi aingonda krisu kanade aduna nungsiba aigi sininaw sing ngasi miyoiba ekoi gi haksang ngasi our body is the temple of the living God ahingba ishorgi laisangni hai aduna ahingba ishorgi laisang oirodi ekoi gi haksang ekoi gi thamoi nung de ishor du laihansi ishor du lairabadi kedongai desu ekoi phataba wakhan phataba thaba atu ekoi tawroi maram aduna Nicodemus na John chapter 3 verse 3 to 8 mahaki pride himself on his good work mahaki thabak aphaba khara tawbaduna mahak yamna chathoi excuse me he felt he was favor of God mana khanbadi ai si phaba khara tawraga ishona ai bo favor tawre haina mana sum khali sida aina comments khara piningi trying to go to heaven without transformation mahak asi magi punsi de ahongbadi tawdaraga saga kana badi mahak tawi aduna Christian life is not a modification natraga improvement of the old Christian gi punsi si nishabi singna mau singna powder khara mamai ta tharaga modification natraga transform improvement khara tawraga masa phajana ba aduna de khoi Christian sing di khoi Christian sing gi transformation di ekoi ki thamoi nungda phattaba makhai adu lauthok le haira ekoi achumba pungning hongba do ekoi oigana oigada bani aduna madugi punsi adu ekoi phangge hairabdi thawai asengbana ekoi manda thabak tawrpa matamda adugi punsi adu ekoi phangba ngani aduna ngasi ekoi isantana ekoi ahongba changing adu ekoi lakpa ngamo adu thawai asengba gi mapan ekoi ngonda thawai asengbana laire haiba kan adu dakta ekoi anauba punsi adu ekoi oiba ngani aduna easy white ke comment the new birth is real experience in this age of the world ngasi gi taibang pan sida uning achumba hongba experience si yamna tang thoi ada mi mayam baptize tawba matamda magi pa hingna baptize ayam matawi maram aduna baptize hek tawba loiraga mahaki pa ki neser atu amuk horai aduna anauba punsi adu ekoi oiba ngamde aduna ekoi baptize tawdringaida ekoina baptize tawrabasu ekoi gi pap adu copy ge hairabadi ekoi Isu Krista di Calvary cross ta ita khiba adugi mapan matana ekoi kanabusu ekoi pap copy badu ngamoy ekoi gi fully repents ekoi puning achumba puning homba du isona pami Isu Krista gi ina ekoi gi pap adu copy bangani nungsiraba isini nausing masi tabang panda ekoi wana hinjarabasu ekoi gi ningba kaya thongraba lairabasu Prabhu Isu Krista manda zangjaba makhai adu nahaki tension nahaki depression nahaki puning awaba nahaki polum punama isona
ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯧꯊꯣꯛꯄꯤꯕ ꯉꯝꯒꯅꯤ. 1 John chapter 1 verse 7 da, but if you walk in the light as he is in the light. Ishor asi, Isu asi mangani. Maram aduna ekhoina mangan aduda ekoi chatlabadi. We have fellowship with one another. Isu Christa ga ekoi ga amakhak to oire. And the blood of Christ his son cleans us from all our sin. Isu Christa gi Calvary cross ta ki ba I gi ba pana. Ekoi gi pa mayam adu kopi bangamgani. 2 Corinthians 5:17 da. Therefore, if anyone is in Christ, he is a new creation. Isu Christa da laiba makai adudi anauba punsi adu oirabani. Ariba makai adu zatkre hana. Behold, all things have become new. Yangu hojiti Isu Christa bu changjakraba mi makai adu anauba punsi oirabani. Nungsiba chinausin. Isu Christa na ekhoi bu ngasi ngairaga lai. Ngasi ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯒ ꯂꯩ. ꯀꯅꯥꯒꯨꯝꯕꯅ ꯈꯧꯔꯥꯡꯂꯕꯗꯤ, ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯄꯥꯝꯂꯕꯗꯤ, ꯀꯅꯥꯒꯨꯝꯕꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯅꯤꯡꯕ ꯃꯤ ꯂꯩꯔꯕꯗꯤ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯉꯣꯟꯗ ꯆꯪꯖꯔꯛꯎ. ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯄꯤꯕꯤꯒꯅꯤ. He will give us eternal life. Mahakna akhoi loma naidaba punsi adu khoi demakta pibigini. May God bless you all. Tariba mayam ishorna thidok hendokpa bo adu pibiba oisnu kumsigi awaba asi ishorna khangbire hairaga lakadoriba sahi sida nungaiba punsi Christian gi nungaiba ahongba punsi akhoi porapa oisnu mayam thagatsari. Amen.